July 23 Rajya Sabha gi MP ama oina wasak lawgadoriba Laisemba sana jawbang asi Delhi gidamak Imphal thadoklagani wasak lawbagi thoram asida Imalonda amadi Fizet oina inat ki oiba Fizet Lining thau sanamahi ibudo pakhangba amadi Sri Govindaji gi ming lawduna wasakani hairi Tongan ba luf kyana saruk yaduna ngasi ayuk Sri Govindaji Temple gi akoiba mafam sing taru tanana thamnaba sengdokpagi thabak pangthokre sengdokpagi thabak aduda nauna Rajya Sabha gi MP oina khankraba Laisemba sana jawba MLAN Indrajit MLATA Satyabrata Imphal East ke SPH Jogesandra na chingba miyoi kyana saruk yaki COVID-19 pandemic asigi lockdown manung sida quarantine center singda leiruba miyoi sing amade makoi gi imung manung punna nong hek nganbaga thangada picnic laknaribase pandemic asigi issue loidriba fawba lam koiba sing lakpa lepiyo haina All Rural Ideal Cultural Association Erika Thangana Thanga AC gi manung chenba tourist spot singda lam koiba sing changba thingbagi thabak ngasiga thana numit mapani surakle Erika gi thaumi singna lambi gi mayaida sangduna made thauri tingduna Thanga Haureng Chingyang Pandol Chauba Ching Hotel Loktak Floating Hotel Thanga Salam Thambal Hobi Hairiba lam koiba singna thanga da laklagadi pamna changnariba mafam mari asida lam koiba sing thingbagi thabaksu numit nipani leptana chathaduna lakle Nong mamit khakpa loinana nong ka hena chubagi thodokta hokiba pung kunmari asigi manungda Bihar da miyoi kunmathoi leikhidabaga loinana taret amana so pandangbagi thodok thokre Laikhidraba sing asigi manungda miyoi manga amade Gaya district tagini amadi mari amana sarandagine Masigi mathakta taranithoi amana Bihar gi tongan ba district ahum dagine Thaudo asigi matangda Bihar gi Governor Fagu Chauhan amade Chief Minister Nitish Kumar anina awawa fongdokibaga loinana Bihar government ki maikai dagi Laikhidraba singi imung manungda lupa lak mari piragani haina lauthokre United Arab Emirates UAE ahanba khwaidagi hena singthaningai oiraba Puwari da lehoragadaba khongthang ama oina leibak asigi Mars grahagi khongsat Japan gi Tanegashima Space Center dagi hokre ahanba space mission asigi spacecraft Hope ngasi ayuk anganbadagi hokibani Hope puriba H2A rocket asi Araf leibak ki oina khwaidagi ahanba space amadi technology gi lamda ahanba khongthang amani Hope spacecraft asina angangba graha haibidi Mars da mathang chahi haibidi lisingani kunmathoi gi February thada lamthungani loinana hairiba tha sida UAE semlakhibagi yankhai suba mapok kumon thorunga chanaragani